Loyalam E-PAO tabi bakudima po Hidrong Susmitana Namitangi Pao Pizari Ahan Bidak Marfuda Headline. Masing Yamlaba Angalwadi workers namadi helpers singna tongan ba demand nipan thabak to onto u haiduna social welfare department ngasi khongjang sing pray. Manipur da tholiba irang namaram iraga MPSC na lawba examination kudimak chingam sung tam animang tapang thokna ba khang pray. Hum Hatchbaki case NIA the Senaduna Atubada Justice Puraknaba DZP na Hotabiu Haina TSA na Fondorakli. Pausandona Pijari. Masing Yamlaba Angalwadi workers Amadi helpers singna tongan ba demand nipan thabak to onto u haiduna social welfare department ngasi khongjang sing kray. All Manipur Angalwadi Workers and Helpers Union AMAW na tongan ba dabi sing tando na ngasi Manipur lenga ki social welfare loisyang da khongjang sing kray. Masing Yamlaba Angalwadi Workers sing amadi helpers sing na changsilakli ba khongjang ngasi makhoi gi tongan ba demand nipan thabak to onto piyu habani. Makoina taliba demand sing adudi Angalwadi worker helpers sing gi thabak tawbagi matam chahi humphudagi humphumanga phawba sangdokadabani. Angalwadi helpers sing gi chahi sangdoktringe da mahut hapaya roi. Makoi gi demand pitrib phawba makalamatagi TPC tawbiganu. Angalwadi worker helpers sing gi phongpam thokpa intensive ocean tracker gi CBE PMMBY house rent piba matamda phongpham thokpa masing shuna PBU account da happy haiba asini. Angalwadi worker amadi helper singna taliba demand sing asida supplementary nutrition gi polam sing piba matamda Manipur gi angang singna pamda polam sing amadi pirakliba paisa ga chana na PBU atopa sta singda Angalwadi workers helper sing gi chahi homphumanga retirement oibugum Manipur state su chahi homphumanga da retirement ohenbiu department ka yana khibagi matung ina chahi ahungi mamangdagi thabak tawduna leriba workers helpers singi honorarium atuba matamda pithopiu amadi Angalwadi workers helpers singi pothaba matamda retirement benefit pigidabani haiba asini khongjang changsilingai chirakta Manipur police ki kangbulak tada khongjang loising adusu social welfare loishangi get wangwada haidoklaba matung luchingba khara khangatuna mari leinaba officer singa una handuna wari sana Hari. Hotel Meichakpada foreigner Taret Yauna Kunmathoi Sire. Ngasi ayu pung nipanga minute yang khairom tabada thokiba Meichakpagi thodok amada foreigner Taret Yauna yamdrabada miyoi kunmathoi leikhidabaga loinena khaya amana asoka panangkhrai. Meichakpagi thodok adu Dalegi Malvia Nagarda leba Lemon Green Hotel da thokibani. Meichakpagi thodok adu da leikhidrabisingi manungda ayamba Central Asia amadi Africa lebaktagi lakiba foreigner ayambani haina official gi pauna hari. Official gi pau gi matung ina Meichakpagi thodok adu da miyoi kuntra taret kanba ngamkhibaga loinena sokpadagi manak nakpa hospital da pukhalakiba miyoi 19 na sina purakiba haina mari leinaba hospital gi makedagi fondorakli. Lemon Green Restaurant da ngasi ayuki pung nipanga minute yang khai tabada thokiba Meichakpa aduda yangna manak nakpada leiba chakhum amada waiduna thuna yangna mai adu sandorakhi. Delhi Fire Service na news agency da phongdopagi matung ina water tanker ani water voucher ani Q response vehicle amadi fire engine yauna fire fighter unit kaya changduna mai adubu kanana bohonaki hari. Churchanpur district ki Nupi ama Mizoram da Lupa crore amaga lakh tara taret ki Yamlaba drug konana fagat pangam krai. Hauki bajun amagi ayu angan bada Churchanpur ki Nupi ama market Lupa crore amaga lakh tara taret ki value oigada ba Yamlaba drug singa konana fare hari. Mizoram police ki pauna haribana akhanna ba pau ama phangbadagi Sai to all district executive force ki team amana Mizoram gi kaifang hariba jaga asingda ngairaga leringai Churchanpur gi aizol tamna lakhiba amuba machugi bolero Neno ama khamdana check tawki. Gari adugi number MN01 AS 0569 ni. Gari adu chingnabdagi security force ki kambuna check tawbada tongan ba soft gas singda heroin gram chongaga marfuta red yarambadagi fagat pangamki. Faraba drug singa si market Lupa crore amaga lakh tara tare lomgi value oigani. Drug ka konona faraba nupi adugi mamingna Nancy Haukip chahi yangkhai mathoi apokpa Zangsem Haukip kawi. Churchanpur district Salbung village agini. Farba mui asi narcotic drugs and psychotropic substances NDNPS eki section 50 gi makhada FIR lokhatuna drugs sing adu kadai dagi purakli bano amasung kadai da thaga doribano habidu khangduna ba investigation tutaba hokre hari. Manipur da tholiba irang na maram oiraga MPSC na loba examination kudimak ching amasung tam animak ta pangthokna ba khangan krai.
Manipur da hausi tholiba irang asina maram oiraga Manipur Public Service Commission MPSC na loba exam thaga riba candidate singna exam center singda chatnaba honabada khudongcha daba ka hemayong na riba asigi yenglaga MPSC na loba exam khutimak Churchanpur amasung Senapati district yauna tampak amasung Chingi district singda pangthonaba Supreme Court na appoint tawkiba member ahum leiba SC panel gi maiketegi khangkrai Manipur da tholiba irang asigi matang da rehabilitation amasung relief kamari lenena semkhiba Justice Gita Metal Committee maikadigi Supreme Court ta thamkhiba report amada haribana committee asina chathakiba investigation da Churchanpur da leriba tongan ba organization singdigi pirkhiba representation singi matung ina English ngani kulumdagi me ahumdagi tholokhiba irang namaram oiraga chatok chasinda khudongcha da ba kaya mayoknari maramaduna Chingi area singda pangthopa MPSC gi recruitment examination singida examination center thambiu Chingi jaga singda leriba travel candidate singna hausi tholiba irang asina maram oiraga valid based ba examination center singda chathaduna chatuna exam thana bo honabada akiba kaya mayoknai maramaduna examination sing asi makhoina saruk yaba ngamde report adu phangaba matungda SC panel gi maikadigi Manipur lenga ki chief secretary MPSC ki chairman district official amasung atai stakeholders singa mifam pangthokiba matamdasu competitive exam sing asi Chingi district singda pangthoki habatarabadi mapung fana infrastructure asi mathoktai Manipur Staff Selection Commission amasung Staff Selection Commission na pangthopa exam sing Churchanpur Ukhrul amasung Senapati da pangthopa leikhre adubu atopa Chingi district singda di pangthopa leite haina khanghalakki belei adubu Chingi district singda leriba aspirant candidate khudingmak exam sing asi thabgi khudongchaba du chapchana fanghana ba hona ba mathoktai maramaduna hauzik leiriba phibam asi yenglaga Churchanpur amasung Senapati yauna chingamasung tamgi district khudingmakta MPSC na pangthokpa exam khudingmak pangthokna ba hona gadabani karigumba exam asi pangthokpa matamda Churchanpur yauna ahenba Chingi district singda commission ge ayaba yauna pangthokadabani examination schedule sing mangjongna chayol mari gi mamangda thokadabani exam thagadoriba sing adugi mathoktaba security support yauna logistical support na chingbasu state administration gi maikadigi pigadabani hadi Naga amasung Kuki Purup anina fazenduna thamnariba micham sing condition amata yaudana thadoraknaba Meghalaya gi chief minister na amuk hana appeal tawrakrai National People's Party NPP gi president amasung Meghalaya gi chief minister Cornard case thangmana Kuki NP Manipur ki amasung United Naga Council UNC singda Manipur da Kuki amasung Naga Purup ani gi marakta unkhanabatu toktuna community ani asi da fazana duna thamnariba civilian sing tekta kaidana condition amata yaudana thadoraknaba amuk hana appeal tawkhrai tha asigi amada kim amasung UNC da corner na irakhiba chithi singda mamang tha me 16 amasung 13 dagi hauna naga civilian taruk amasung Kuki khunja 13 fazenduna thamlakhibadagi imung manungi miyosing yamna wana khangduna lainari thawong asi humanitarian issue amani hairaduna corner na hai tholiba conflict asida yaudaba civilian singda awaba piroidabani kanglup anigi civilian sing fazenduna thamniba asina community anigi marakta thajanadaba amadi khaibung tabagi wakhalun sing hengalakani hari mahakna makhatana hai kemamasung UNC da phajinduna thamliba community anigi civilian sing thadok handuna imung manung singda asoi angam yaudana sinabina ba honabana achumba khongthang oigani hairaduna mipha mipun tawba amadi aki akhang thokhanbana Manipur da tholiba irang asi solution propam ngamloi khanariba anisigi marakta unaduna wari sanana ba honabana achumba khongthang oigani hari security force na Yamlaba khulai sing fagat pangamkhrai Haukiba pung kunmari asigi manungda security force na thiba humbagi thabak chathabada Yamlaba khulai sing fagat pangamkhrai police tagi phangba pauda tha asigi ani da Thobal district ki Yaripok police station gi manung chan leiba Pechi Chinglak area da thiba humbagi thabak chathabada hairiba khulai sing adu fagat pangamkhibani security force na fagalaba khulai sing adu di AK rifle ama D BBL gun ama SBBL gun ani 36 HE hand grenade ahum Chinese hand grenade ama detonator mari insars magazine ani AK gi magazine ani insars LMG gi magazine ama AK rifles ki kapayari ba marukun manga 12 bore cartridge target Bifang radio handset amani fagalaba polam singadu mari lenaba police station da sinakibagaluna makhata ba ain ki oiba thabak lokhat pa hokre hari Security na ngak seduna National Highway 37 da panduna leramba tangai fadaba polam sing yauna poche puba truck chani ga ani thungrei
Hauzik state asida tholiba irang asina maram oiduna Manipur ga yumthangnariba atopa state singa phaunariba tongan national highway singda chathariba blockade asina maram oiduna national highway singda panduna leiramba tangai fadaba polam sing yauna makhal makha kaya gi pochei puba truck sing security na akanba checksin thorang lokatuna puthorakpang haukhrai ngasi national highway 37 infajuri bamlambida panduna leiramba tongan ba polam sing puba truck chani ga ani security force na akanba checksin thorang loduna puthorakpa haukhrai tangka ka hum thok na security na ningthina ngak sendana panduna leramba pochei puba truck sing adu Manipur tampak tamna puthorakpa haukhibani ahanba tangka ki pochei puba truck sing puthorakpa adu ngasi ayu pung 3 minute kullom tabadagi infajuri bamlambi gi none dagi puthorakpa haukhi Thadau church leader ahum hatkibagi case NIA da sinaduna athubada justice puraknaba DCP na honabiu haina TSA na fondorakli Mamang tha me tara hundida Kangpokpi district ki Kotlan amasung Kojim anigi marakta khulai pabisingna church leader ahum hatkibagi thodok asi khudakta NIA da sinaduna akangnaba matamgi matung inna investigation chathabiu haina Thadau students association gi maikherigi Manipur police ki nauna DGP thopuraba Mukesh IAS ta taksangkhrai Thadau students association gi maikherigi makhatana haribana khulai pabisingi abuse aduda hinghoraba victim sing eyewitness sing church leader amasung khudong thiba mayong nariba Thadau community singi asoi angam thoknaba full proof security PBU intelligence ta yumpham oiraga thodok aduda chenariba miyosing adu athuba matamda masak khangdoktuna marale leiba khudingmak matik chaba jerak PBU asingumba attack sangasi makhatana thoktanaba amasung terrorism asi marufungna muthanaba security force singi marakta ningthina coordination leina thabak tongnaba honabiu Thadau kangbu asi state asigi oina khwaidigi masing yamlaba tribal community ama oirabasu kuki terrorism na maram oiraga maning tamna wangangba ngamde hiramasigi matangda su DGP na miyeng changna isu asi kokhana bo honabiu asigumba force ngasi logi oiba henba sakti singna lakshina bo honabiu Thadau community singna Indian constitution amasung michang mikhai naida bo mongda law chalaina bo honabada thazaba thamli kuki super massive singna amasung extremist element singna chatharapa kihen khanganbagi thawong singda Thadau community ne tumina leiroi hadi arobada maroba paw amuka hana pizari Masing Yamlaba Angalwadi workers amadi helpers singna tongan ba demand nipan thabak to onto haiduna social welfare department ngasi khongjin jangsing krai Manipur da tholiba irang namaram oiraga MPSC na loba examination kudimak chingam sung tam animak tapang thokna ba khang krai Hum Hatbaki case NIA da sinaduna athubada justice puraknaba DGP na honabiu haina TSA na fondorakli Matang asida loyalam E-PAO na namitangi pau bibil lozare tabili ba khudimako amuka hina kurumjani